Dear Manipur YouTube channel swing bir mayam pum nang pu amuk hana taram nok seri han badam maru iba pawa makang leipa ki mera dagi lokot chake kogruk amadi kadang banda kuki militant sing nong makeup sin duna landa silakre lengak na betel kuki kulda sariba bunker sing atu badal lokthok piyu kunja sing Imphal West District ki Lamsang Police Station ki manung sana leidiba kadang ban amadi kogruk kulda kuki militant sing ngarang numidang nongmai round camera kapsilak tun landa silakre loina na betel kuki kulga thangnari basing yang paring du kuki militant sing na bunker ke asaduna leire haili pause asana mafam adugi khunja ke adagi phangba pawgi matung inadi ngarang numidang pung nipan ga makhai rum taba matamda kuki militant sing na Harauten Sports University gi singyang paring dagi torchlight kaptuna kumtharaki aduga kokruk amadi kadangban part 2 da nongmai round ke amorong kap tharaktuna landa silakhi loina na angan ba makhal gi searchlight kumbas nong takta kapkhat ki haidi kuki militant sing na nongmai round ke amorong kap tharaki ba aduda khulngak pa khunja volunteer sing na suhanduna nongmai round ke amorong kap khi maduda kuki militant sing adu makhata na nongmai kaplak tana singthak lomda singkhat khi haini khunja ke na pause asida makhata na phongdorok pagi matung inadi hojik bethel kuki khul Harauten singthak asida tainana leidiba singyang paring de kuki militant singi bunker ke amorom saduna leiri loina na mafam asida fa makal gi khulai paiba kuki militant singna khutling duna leire masina maram oiduna kanglup ki irang asi hek thoklok padagi hojik fawba tha tara romgi matam asida kuki militant singna kokruk kadangban amadi atai thangnana leiriba meitai khulsingda tattana nongmai kapsin duna landa silakpadagi kunjasing tumpham safam khangdana yamna wana len bai badu oire mapam asida kuki militant singna kem saduna leiri haiba khangna basu manipuri lengak na hojik fawba takthok tana leiri ba asi karigino athuba matamda kuki militant sing asi takthok piduna kunjasing leitana leiba phangan biu hai na su phungdorli video sing bibagi damakta mayam pum nang pu amukka na takachari ano update ki damakta Dear Manipur YouTube channel asubunuk shibiduna subscribe to biramu. Thank you.